दा मरोइबा tingkaw rawanggi mafamda yupan tamduna hoi lauduna amadi maiba chingduna state level ganai festival hodokre Local TV channel amagi discussion program da pikhiba statement amagi damak sana leipa pauche gi editor bu police na phagat khiba thong amju amadi EZM na condemn tawkre Amadi Manipur gi lalhobani chingnaba myoi ani bihang manaki Myanmar gi manung chanba Vengli hariba mafam asida asiba hakchang oina phangkre IS News meeting tabiri ba khwai pum namak puju si asem taram okchari COVID-19 dagi ngak thokna ba khuttoin habiu hand sanitizer siznabiu Marks upiu fit taruk ki distance thambiu yariba makai vaccine dose na kapthokpiu section bana pumna maki yaifabani hojik pau sandokna pizari tingkaw rangwangi mafamda yupan tamduna hoi lauduna amadi maiba chingduna state level gangai festival hodokre gangai asi state asigi khwaidagi colorful oiba festival amani kabui rongmai furup na ngasi fawba furup asigi oiba indigenous culture amadi tradition ngaktuna chatnariba asimak yamna thagatningai ni haina education minister Thauraujam Basanta Kumar na phongdokre Palace compound laiba iboyaima sanglenda state level gangai celebration committee Manipur na sinduna pangthokpa state level gangai festival hodokpagi thoramda wafam asi minister na phongdokkibani Festival hogdokpagi thoram aduga mari linena Minister Basanta Kumar na kabui rongmai furup ki culture tradition lon yot khatpa amadi chawkhat hanba haibasi tawdraba yadraba amani hauzik leiriba BJP na luchingba lengak asigi luchingba oiriba Chief Minister Nongthombam Biren gi meeting makhada lamdam asida leiriba ching amadi tamgi marakta amatto oiba amadi nungsi chanabagi wakhalon ama sagatpa ngamlakli Masigi mathakta lamdam asigi kabui rongmai furup ki lon yauna maru oiba lol taret khangatlaga lamdam asida leiriba myoi singda akhanana tamba yabagi khudong chaba ama pire lamdam asida leiriba furup singi lon tamduna state asi amato oina punsinbada achoba thodang ama oigani haibasi lengakta thajaba chawna lei haiki Minister makha taraduna organizing committee na gangai festival asi chahi khudingi oina akhanaba Thim ama khanduna chahi chupa pangthokna ba honasi gangai festival bu tungkoina state general holiday ohenna bagi wafam chief minister da taksin gani haiba wafam su phongdoki minister na Manipur gi masak nairaba historian oibada natana luchingba ama oiramba laikhidraba professor gamumai kamai gi mafamda ikai khumna basu utke Thoram aduda thangmaiban AC gi MLA TH Joy Kishan Wangkhai Kendra gi MLA Thangjam Arun Kumar Social Worker and Rajendro Organizing Committee gi maru oiba Thauburol yauna State asigi tongan ba mafam singdagi lakpa kabui khulgi mioi singna sarugyakhi Kabui rongmai furup ki oiba nat ki oiba jagoi isai utpana thoram gi mapung oiba saktam oiki Imphal da numit khuding ki phongba sanalaibak pauche gi editor Hemanta Kumar Ningombana local TV channel amagi discussion program da pikiba mahaki statement amagi damak ngasi Irilbung police station gi kangbu amana mahakpu mayumdagi fagat kiba thawungbu All Manipur Working Journalists Union Amzu amadi Editors Guild Manipur EZM na akan maongda yaningda ba phongdorakle Editor Hemanta Ningombabu masagi mayumdagi police na pick up tawkiba aduga mari linina Ngasi ayupung tara taba matamda Imphal gi Manipur Press Club ta Amju amadi Editors Guild Manipur gi apunba emergency meeting ama pangthokhi Editor ama na phongdokhibada statement ama gidamak police na lokhatkiba thawong aduna editor ama gi ijat sokhanbada natana khunai dasu akaiba ama oihali mari leinaba police officer aduna office hours ta Hemanta Kumar bu icham samna wari sananaba barton tawramba yabane Mifam aduna ngasigi thodok asigumba matungda thogandanaba lengakta khanghanbaga loinena amuk hana thoklaklabadi state asigi journalist sing
kanjanaba legal yauna khongthang kaya lokhatnaba warep lokhi haina amju amadi EZM Manipur anina thokpa cherol amana khangalakli. Marak asida Manipur gi lalhobani chingnaba myoi ani behiyang manaki Myanmar gi manung chanba Wengli hariba mafam asida asiba hakchang oina fangle hairi. Paugi likhun asida myoi ani adu Major Yaifaba amadi Captain Jiri Lakpa kauba myoi sing oiramba yai hairi. Makhataba pau ngairi. Manipur gi Satmilon mitopta mipan tangliba asi lamdam asigi miyam amadi hogalakliba mahairoi amasung nahasing na mitop miyan cha singi mahut sillaba matam amadi thabakta chilhau thidraba matamda lamdam asigi Satmilon da hena chaukhatpa oirakani haina Democratic Students Alliance of Manipur Desamgi Advisor Namairakpam Edition na haikre. Wafam asi ngasi kwakaithel da leiba mahairoi lup asigi office da pangthokiba Chahi Inglising aniga kunitoy kulhumdogi Manipur University College amadi Higher Secondary Singi Students Union gi nauna khalaba Office Bearer Sing amadi Candidate Singi apunba mifam amada Desamgi Advisor Namairakpam Edison na phangdokibane. Remembering the roots haiba wakalonda pangtokiba thoram aduda Chahi Inglising aniga kunitoy kulhumdogi Manipur University College amadi Higher Secondary Singi Students Union gi nauna khalaba Desamgi Office Bearer Sing Candidates Mahiroi Singh amadi Desamgi Thaumi Singh Susarugyaki. Namairakpam Edison na makataraduna lamdam asida thokliba isu singi mitop laktuna thengnaba yaba nate lamdam asida lairiba Mahiroi Singh amadi miyam galoinana thengnaba mathautai. Democratic imbalance lakpa amadi mitop miyan chana nongma kangdana lamdam asida changlaktuna lamdam asigi Satmilon Paisaliba asi lamdam asigi miyamna thingdana mitopna thingba yaba nate hojiki mahai masing ningthin hairaba youth singna lamdam asi kanbada amadi lamdam asigi Satmilon kannaba khotnabada jilhau thidana saru yasinduna lamdam asi mipal tangdaba lamdam ama sembada thaudang lomina si haina su mahagna haike. Manipur Pradesh Congress Committee MPCC na Manipur gi miyamda kabui furup ki khwaidagi chawba lawrok kumhai gan ngai gi yaifa paujel pirakle. MPCC gi President MLA K Megachandra na ngarang thokpa cherol amana kumhai asi kabui jati na chahi loirakpa amadi haurakpada pangthokpa achauba kumhai amane kum amagi mahai lok marong lokpa loiduna isor gi maphamda ngamjaba katpa amadi Lakadaba kum sing the su mahimarong marang kaina chathok hena pibinaba isor thongni jaba thoram amane kumhai asina lamdam asida chaukhatpa amaga hena nungsinaba khenaba leitaba nungaiba lamdam ama isorna pinabiba oirasanu haina paujalakli. Churachandpur district ki manungchana leiriba Samu Lamlan Block ki PMGSY ki makhada semliba lambi ani G Songel to Samu Lamlan Subdivisional Office amadi Haukta Kholen to Sizang Dampi area hariba lambi ani asi semba loishindaba loinena quality laina semdriba asi Manipur lengak na biding changbiduna quality laina sembiduna athuba matamda loisin hanbiyu haina KSO Samu Lamlan Block Churachandpur district ki President David Tellen na appeal tawrakli. G Songel Village ki Chief Thangjapok Lungdim gi yumda ngasi pangthokpa paugi mifam amada David Talena makhata na phangdokibada S Songel dagi Samu Lamlan Block Subdivisional Block Office faubagi lambi asi semlibani haiduna chathariba thabak asi chahi ahum surakle adubo loisenba ngamdana adumak leide Hakta Khulen dagi Sizang Dampi area tabal lambi asisu niyom chumna semdre nung khara chai khraga tokpagi fibam da leide haike Manipur lenga ki RDN Mahut Minister Y Khemsa na amuktang field visit lakpiduna lambi asi yengsinbiu amadi athuba matamda quality laina sembinaba Manipur gi Chief Minister N Biren gi pukning su singsinjari haike pawgi mifam aduda KSO Samulamlan Block ki General Secretary T Letkholen Haukip Joint Secretary Lancha Baiti amadi G Songel Village ki khunja kaya su sargyaki Lagliba January tarukta Union Home Minister Amit Saha gi Manipur khongchat asibu taramna okpa oina haukiba December 19 dagi haingangi Marjing Polo Complex sa satharakliba taruk suba Singju Festival asi January 3 gi nungthil pung 5 dagi January 3 ki numidang pung 5 fawba
नुमित निनी क्लोज तौदुना मिनिस्टर असigi khongchet asigi damak thongniragani haina Singju Festival Committee Convener Rakesh Nauremna phongdokre. Wafam asing asi Department of Transfusion Medicine RIMS Imphal amadi Life Saver Manipur ga Singju Yokhatpa Loop Sayol ga Khusamnaraga Margin Polo Complex da pangtokhiba voluntary blood donation camp haudopagi thoram ga mari lena phongdokhibane. Rakesh Nauremna makhatana Manipur gi Chief Minister amadi lenga ki mari lenaba department singi pukning chingsiladuna haikibada hauzik zathariba Singju Festival asi Manipur gi ching amadi tampaki stall sing Tripura amadi Bangladesh ki stall yauna puna stall chamaga tara rom hangduna thamli. Loinana festival asigi manung chana Miss Singju Queen contest yauna achauba event kaya pangthogaba semsari. Tripura amadi Bangladesh ki delegate singi sentiment amadi stall phambiriba singna thengna hogadaba awaba kaya asigi dama khanbiraga January 3 tagi 13 fauba makhatana festival asi pangthoknabagi ayaba pibiduna festival asi mapung fanaba hotnabada lengak na mating pangbiyo blood donation camp asi sinbagi matangda Rakesh Nauremna phongdokhibada mioibagi khwaidigi chiraba matamda mathau tariba blood asi lamdamsigi hospital singda marang kaina thamnabagi wakhalonda amadi lamdamsigi miyamda pibagi hainabi thamnabagi paujel Sandoknabagi wakhalonda Singju Festival pangthokpa chahi khudingi blood donation camp asi pangthok jabani haiki. Ngasigi blood donation camp haudokpagi thoram aduda EZCC Ministry of Culture Government of India ki member Thingbai Jam Swaran Kumar na athoiba mithung Festival Committee ki Vice Chairman S Premlata na thoram mapu oina sarugyaki. Loinana Artist Training cum Educational Research Center Imphal ki President Sobita Sobam Haingang United Club Organization ki Secretary S Tondang Awang Sekmai Schedule Caste Development Committee ki Secretary Khwairakpam Iswar Chandra Ujekon Gram Panchayat ki Hanagi Pradhan Biralal Singh amadi Maryland Finance Imphal ki Managing Director Thangjam Uzalana akhanaba mithunglen oina sarugyaki. India Government ki Ministry of Information and Broadcasting ki makhada kumja English anigatarat ki January marida Manipur ki ahanba oina community radio station ama oina hangdokhiba 91.2 FM Diamond Radio Station Khongjom gi Taruk Suba Foundation Day ngasi Khongjom da laiba station asigi complex da pangthokre. Diamond Radio Station ki ownership oiriba Khongjom War Memorial Trust Khongjom na sinduna pangthokiba thoram aduda saknairaba saisakpa amasu oiriba ami ki president naba volcano Khongjom War Memorial Trust ki president su oiriba Diamond Radio ki chairman former minister Hais Hemanta amasung DDK Imphal ki retired director Manibabu Limapamna athoiba mithung thoram mapu amasung akhanaba mithung oina sarugyaki. Thauramga mari lenana Diamond Radio ki chairman former minister Moirangtham Hemanta na Diamond Radio Station asi state asigi ahanba community radio station ama oina miyam gi thabak tawrakpa chahi manga mapung faraktuda hauzik sahi taruk hairakle masi pumnamak asi lamdam asigi miyam na Diamond Radio bu nungsibiba gini hairaduna Diamond Radio na makhata na miyam gi thabak tawrakpada miyam na su saugatpiu haina appeal tawki. Ngasigi Foundation Day gi thoram aduga mari lenana Diamond Radio gi staff sing amasung khangatlaba Diamond Radio gi listener kharada khudol tamnuni ikai khumnabasu utki. Kanagumbana masagi Aadhaar card da address onthokning labadi yum adugi head of family gi ayaba yauraga onthokpada Unique Identification Authority of India UIDAI na ayaba pikre. Loinana masigi damak online gi khuthangda masana onthoknabagi khudong chabasu leiragane. Proof oiba yaba che sang puthokpa ngamdragana head of family natraga masana mari matani haina declare tauba aiba che ama yawgadabani hairi. Tha asigi kuntareta New Delhi gi Talkatora Indoor Stadium da pangthokadawriba Pariksha Pe Charcha gi Taruk Suba edition da India gi mahiroi lakh 38 gi mathakta Oja lakh manga amadi parents lakh ani romna sarugyagadawri. Education Minister gi matung ina mamang chahi gi edition dagi handak pangthokadawriba Taruk Suba edition asina saruk ani hena registration tawrakle hairi. Hairiba thoram asida India gi tongan ba state ki board CBAC Kendriya Vidyalaya Sangathan Nabodia Vidyalaya Samiti amadi atai board sing na sarugyagadawri.
Masigi mathakta malemgi leibak chamaga yangkai henbagi mahiroi tongan ba leibak yangkai mathoigi oja amadi leibak yangkai gi parents singna thoram asida saruk yanaba register tawrakle haidi. Thoram asida saruk yanabagi damak mamang chahigi November 15 amadi December 13 online creative competition pangtokibani. Haukiba pung kunmarida India da nauna miyoi chamaga humdra mga COVID positive oiki. Laina asna maram oiduna miyoi amata laikidaba yaude. Fagalakpagi changsada marifutara ni panda hengalakle. Apun ba confirmed case na koti mari lak ni futaruk lising humdra mapan chamaga kuntra mato yokre. Active case masing na hantarakuna lising ani chamnga humdra da laidi. Laina asna maram oidga laikidaba apun ba migi masing lak mga lising kuntra chatre supna tare sukre. Laina asdagi naba faduna discharge tawkiba apun bamigi masingna koti mari lagni fumathoi lising nifu manga chani panyangkai marini. Laina asdagi ngakthong naba vaccine kapthokiba apun bamigi masingna koti chani kun lak tara mathoi henkre. Malem gi oina COVID laichai na khwaidagi hana sokal laba lebak singi manungda USA na ahanba India na anishubada amadi France na humsubada leidi. Awang nongpok state gi oina Assam na ahanba Mizoram na anishuba amadi Manipur na humsubada leidi. Mamang chahigi September gi tangkunda Manipur lenga ki cabinet mifam amana Manipur gi mafam kharadagi yu sungba yonbagi lairamba athingba loktokiba wareb adu handokadabani haiduna Coalition Against Drugs and Alcohol kada amadi lamdam asigi tongan ba ima lup sing satharakpa Democratic oiba khongjang sing gi saruk ama oina ngarang Bisnupur district ki manung channa leiba Ithai damda All Manipur Women Social Reformation and Development Samas Nupi Samas Ithai Nupija Association amasung kadana punna khusam naduna lengak na yusungba amadi yonbagi ayaba pikiba wareb handou haiduna miyamgi oiba wakat mifam ama famkre. Wakat mifam aduda sarug yakiba miyam na Manipurda yu legalization tawba yaroi lengaki wareb handou amasung yudagi Manipurgi miyam kallu haiba kholau sing lauki haina kadagi Information and Publicity gi secretary na thokpa cherol aman haidi. Chahi khudingi wakchingi tara humdoi amadi tara marini panba numit ani asida ima yumjaw lairembi na mongba sangaida lengsin babu yumjaw lairembi iyu changba haiduna leibak ningthorel singna thauniduna lakpagum handak chahigi oinasu ngasidagi hauduna sana konungi famnaiba amaibi pena yauna thoram pangthokpa haukre haina sana konungi publicity laishram poreituna phongdorakre. Coalition Against Drugs and Alcohol kadana lamdam asidagi yu amadi tongan ba drug makhal sing mapung fana thingnaba pandamda Manipurgi mafam kayada awareness drive campaign amadi camera meeting kaya pangthoktuna lakli. Masigi saruk ama oina miyamda educate tawnaba yu amadi drugs na khunai asigi socio economy da pirakliba chaitheng sing haksel amadi imung manungda horakliba mirolda pirakliba tongan ba chaitheng sing khanganduna Mayai kaba chinjak makhal singdagi lapna leiduna tinjang kaijang daba khunai ama purakpa ngamnanaba wakhalonda kadana tha ahum khudingi oina puthokpa quarterly journal Health for Future Volume 1 issue 36 ngasi nungthil konung mamang purairomba khongnang makhongda leiba kada head office ki conference hall da achamba thoram amagalidina pangthokre. Thoram aduda Hizam Priyo Kumar President kada Dipanjit Ningthauzam Vice President kada amadi Mayengbam Budi Secretary Organization kada na Thorumgi Presidium Member sing oina sarugyakhe. Ngasi phong kiba journal asida tongan ba professional sing na iba article taramari yauri. Hauzik paugi marak thana den beprekama. Ana layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana leiriba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service leigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6
Mahipalpur, phone number 9643504772. Break matung na mayam butaram oksuri makataba pau pisari. Manipur State Sumang Lila Council na lepalaitina Sumang Lila bu chawkhat na bakhot na bada achauba thodang lawriba miyoi singda piba tongan ba award sing lan thokpa yauna tarat mapan suba Sumang Lila ningtham kumai haunabi matung ina loisinbagi thoram pangtokre. Iboyaima Sumang Lila sanglen da pangthokliba thoram aduda CAFNPD Minister El Susindro Maiteina athoiba mithung G Dharmadas Sarma Deputy Director Art and Culture Department na akhanaba mithung amadi El Tompisak Singh Chairman Manipur State Cooperative Union na thoram mapu oina saruyaki. Award Singh asi Sumang Lila bu chawkhatnaba amadi hinghanaba hotnabada achauba thodang lauramba matam amagi maming leiraba Lila Roy Singh gi mingda imung manunggi miyoi singna kalakkibani. Athoiba mithungi warol piradna Minister El Susindro Maiteina haikibada Praja Singna usinba khangba ngamdaba kaya Sumang Lila gi khuthangda miyamda mayek sengna khanghanbada achauba thodang lauri haibada haimanba thokloi. Sumang Lila bu chawkhatnaba khotnabada khudingmakna achauba thodang lominasi aiba singgi pukning chingsiladuna haikibada poppy plantation tawbagi mahut Atopa mana masing thabiba isingi awatpa leitanaba jinggi lamsingda u marang kaina thabiba romda akanba mityeng thambiduna miyam khangna uhanba yanabagidamag street play na jingba Sumang Lila puthokpada angamba mateng pangnaba semsari haiki. Hiyang lukhoida Pidonu Award warepanaba Padmasrida Ima Santi Ningsing Award El Bidyanandada Gulamchat Ideal Award Sagol Sem Sana Maitaida Popular Award K. Devan Sarmada Moirang Ningthau Award, Jiten Kumar Nauremda Gozen Award, Lai Ibotombida Bori Award, O. Prafulo Chandrada Modumangol Sarma Award, P.S. Gunachandra Sarmada Nongthombam Virendra Kumar Award, L. Gokul Singhda B. Zugol Chandra Sarma Award Amadi Hawaibam Budida Babu Yaima B. Award Piduna Ikai Komnaba Utke. Ngasi festival asi loishinba numita Sangay Artist Association Sumang Lila Kanglub ki naken thagi minok utki. Apunba sinmi gi chawkhat thorang lob jahi gi paring naine chatharakpa sinmi singi get together ki thoram chaklen amagaloina hata golapati maning lekaida ngasi sinmi singi oiba mifam amagaloina pangthokre. Thoram asida sinmi singbu karamna masa maromdom mipal tangdana hingzaba ngamgadagi haibagi matangda resource person kaya na wafam kaya thamduna awareness supiki. Thoram asiga mari lenana karamna apikpa senfam na achoba business ama establish tauba ngamgani masida kari changi haiba wafam phongdokladuna social activist Dr. Kiran Yendrambamna aikhoina financial management ningthina tauba amadi Thamoi sengna hotnaba matamdata karbar mai pakani loinena masigi mathakta business asi karamna mai pakhan sige khanbagi mathakta sel adu hek fangkibaga sel karamna singat sige haiba wakhal asigi yamna tangai fade haina thamki COVID-19 na maram oiraga wana imung manunggi awat apa puriba singna thengnariba samasya sing asi aikhoina bap ta dragadi kaidonungda economic stability purak pangamloi haki Numit nini gi khongcheta hauzik Rajasthan da leiriba President Draupadi Murmu ngasi Rajasthan gi Pali district ki Rohata Taranipan Subat National Scout and Guide Jamboree gi thoram hangdokre Chahi kuntra taruk ki matungda Rajasthan yumbu oiduna numit taret ni chopna pangthokadawriba thoram asida India pumba gi Scout amadi Guide lising kuntra manga henbana saruk yagadawri masigi damak Nimbli village da lam hectare chani kunda tent lising ahum chamnga khangatuna thorang tawba loikre pangthoka dawriba thoram asida Indian Air Force Surya Kiran Aerobatics ki team amadi BSF ki Camel Squad na sarugyaduna miyam gi pungning singsingadawri loinana tongan ba state singdagi lakpa scout amadi guide singi marakta lamdam amaga gi marakta chanabi chinjak handicraft amadi Lining Laisolgi matangda sakang nagadawri. Sanabagi pau pizari.
Social Workers Congress Khongmanna Sinduna Club Asigi Grounda Team Tara Marina Group Marida Sarugiyaraga Haukiba Chahigi December Kunmathoidagi Hauduna Chatharakliba Taruk Suba Thingujam Ongbi Nganbi Devi Memorial Football Tournament ki ngasi sanakiba ahanba semi-final match da SYDA Sabal Lekaibu BSU Kairauna Goal Mari Anida Maithiba Pikre. Match asida team anina apiba minute loiba fauba sanakibada goal amamam chanaduna draw oikibana penalty shootout da BSU na goal ahum amadi SYDA na goal ama chanki. Sathariba tournament asigi anishuba semi-final match hayeng KSC Kongba amadi FFCA ang thaga sanaragani. Manipur Cricket Association na senduna Model Higher Secondary School amadi Oriental College Ground da Team Tara Taruk na Group Anida Sarugyaduna mamang chahigi December 19 dagi hauduna sa tharagli ba taret suba MNCA Plate Tournament ki ngasi sanaki ba match da YAC High School na Thau Thamay Banbu wicket anida maithiba pikre. Match asida Thau Thamay Ban na toss ngamlaga ahanba innings bet pai kibada innings ki over kontra nipan ka ball marida wicket loina magturaga run chamaga yankai lauduna target run chamaga yankai mathoi thamke. Ani suba innings ta YAC High School na bet pai kibada innings ki over kontra humdoi ka ball manga da wicket nipan turaga target run chamaga yankai mathoi lauduna match asi mai paki. Match mai pakraba YAC High School gi all-rounder Sala Razuna Man of the Match ki title lauki. Sa thariba tournament asigi hayeng IBSA Yumnam Lekai amadi Oscar Pauna Bazar ga sanaragani. All Manipur Polo Association na senduna mapal kangzaibung da haukiba chahigi December kunmathoidagi hauduna chatharakliba taranipan suba state level women's amadi taruk suba junior boys polo tournament ngasi maipak na loisinkhre. Tournament asigi ngasi sanakiba junior boys kangluk ki final match da Thoubal District Polo Association na Arbin Polo Club Thagmay Banbu Panjal taret ahum na maithiba pikre. Tournament asigi nupi kangluk ki sanakiba final match da Lenthoi Nganbi Kangjai Lup Thangmay Banna Chingkhai Hunba Polo Club Kongpal Bu Panjal mapal amada maithiba pikre. Tournament asi loisinbagi thoramda Langthabal AC ki MLA amadi Tourism Corporation of Manipur Limited ki chairman Karam Siamna chief guest All Manipur Polo Association ki president Dr. Konsam Sarat Chandra na thoram ki president retired Lieutenant General Dr. Konsam Himale amadi Tourism Department ki Director W. Ibohol na guest of honor oina sarugyaki. Ngasigi oiba ay ngasagi pau bizari. ICAR Lamphel dagi thorakpa report ki matung ina ngasi Manipur da khwaidagi sabagi chang Celsius rigi kunithoi dasmik manga oiki. Ing bagi chang na Celsius rigi mari dasmik taruk oiki. Nungshita yauba ising manil ki chang na ayukta sada marifutara manga aduga nungthildana chada kuntranipan oiki. Aroy bada maru ay bapa mukha na thamsari. Tingkaw rangwang gi mafamda yupan tamduna hoi lauduna amadi maiba chingduna state level gangai festival haudokre. Local TV channel amagi discussion program da pikiba statement amagi damak sanalaibak pause ki editor bu police na fagat kiba thawong amzu amadi EZM na condemn tokre. Amadi Manipur gi lalhaubani chingnaba miyoi ani lehyang mana ki Myanmar gi manung chanba Wengli hariba mafam asida asiba hakchang oina phangkre. Hauzik faubugi oina IS News na pizaba Manipuri pau matang sa loizare mining tabir ba khwaipam na magpukrum sari.